Puno mapu taram na okseri. Hojin bidang pung tere tarak pagi iro nana Manipur nungtigi pung pauk se huya lampau pauk se asli kangat sabah maru ba pauk kera. Story collection gi makai di mathang manau naina santona pauk dam zari. Ahan bada Assembly session koudhuna no and order phagana na ba amadi census ki matana khanna Neinagadbni CPI. Akhan na ba Assembly session koudhuna Manipur gi law and order phagana na ba amadi wathok weriba census ki matana khanna Neinagadbni haina Manipur State Council Communist Party of India gi CPI gi state Secretary A. Navasandra Saron amana pongdorokdi. May ahum ing singani kurundodi Manipur thoro sahi ahum pharak laba lan sina sing tam khaibung khaibung tahale nengara lanjenari ba IDP sing masam sagi maramda mayumda mapung phan hanjan bangam dana lairi Chief Minister Kemsaran Lusing ba anoba lenga sisu N Biren amadi PR lenga ka pakhak were Manipur gi law and order maintain tobung amdre hoji nauna ukhunda naga kuki hatna bagi irang thorokdi Toronabigi mihata senaba sing phabang amdri maramasina Manipugi law and order kamdoraga phagakate haibadu Assembly session koudhuna khanagadamni hairi amaramda April thara pangthokani haina thorang number census September thara pangthokani hairi census ki matana mamang thara pangthokiba Assembly session da Chief Minister Kemsan da Vision Intensive Division SIR jisingani kuntarukta electoral round semba lorga census ki thabak tawgani haina Pongdo kibu wapun aramni haina partisan pongdo kiba laikrabani auji amuk census hana torga NRC ko na tawgani harak pada miyama yaningdo pongdo tana NRC hana tawgada ni haina maikai kayadagi pongdo ragdi party asuna sunenga na Manipuri mitop sin khandok tri phawo census tawu yaro haina lawdo lagdi census ta yaw khrabdi soidana electoral ronda yaw khragani asuna tawkhrabadi singda masing ya sama da sama hingatuna Assembly seat mari manga hingatkini aduga tapata seat mari manga mangalakani maram aduna miyangi mihut oibising akhanaba Assembly session ama koudhuna namdamsigi hojik oriba law and order amari census ki matana khana Neinagadbni wari lagudami hairi ani subada May degi thorong wakat khungjanga loina pangthokani AITUC Malemgi simising numit May degi thorom irabot baban da wakat khungjanga loina tongan ba demand sing taladuna pangtholagani haina on India Trade Union Congress ITUC gi Manipur gi General Secretary N Sutin Kumar Saron amana phogdoragdi Soron sina makata na hai India nengana simising taliba demand sing na thaiduna employers singi misangda leiduna thabak tori Labor Court mari semduna employment sector da thabak toriba simising gi hak namtha nama honari hojik Manipur thore wasahi ahum pharak laba lan asi loisenbagi thabak nengana pekhatna leiri masina maram oiduna Manipur leiriba simising sentungi phibang social lagle masi khangna khana lengana simising da type tengbang bagi thabak pakhatri lenga ki asungum matung huktaba thongsi yaningde ensuring a healthy psychosocial working environment haiba thimda pangthokadriba May degi thoromsida Manipur gi lan athubuda virusin poro highway protection post nikatuna national highway singda ningtana chathoksin yanu haiba demand kya tawduna khongjang changsingani haiki ahum subada plastic pollution losanaba honabada lengana puksen sena thabak tawbiu sintha ngamba laisram Manipur lengana nusu Plastic pollution losanaba honabada amadi environment kannaba honabada puksen sena thabak tawbiu environment kannaba luna nan manamdam ama ohenaba honariba miyo singasu mateng pangbiba mathau tai nuna miyamna sunenga na pekhaliba thabak thorom kaya da mateng pangsinbagi hainabi naminarsi akoi punna environment kanminarsi plastic pollution hanminarsi haina eco network Manipur gi president sintha ngamana laisamna phongdokre wafam asingasi plastic pollution hantanaba amadi environment kanuna taru tananba namdam ama oinamagi namakta eco network Manipurna mission green and clean haiba campaign amagi makhara sangsilaba thabak thoromsingi manungsana network asigi plastic collection tabugi tharo amada phongdokhibani mahan makhatana hai plastic sinariba si nomagi lepalaite nongamadri numit taba phaw mathau taba matung ina sinariba polamsingi manungda plastic polam kaya yauri khudang oina asa thaki polamsing hablakba yonglokda sijanaraba plastic ki khawna singba kaya loisibang khangdabadi polamsing adu sijanaraga mafam sadana langthokba huntokba kaya sina manung oiraga nambi namjawda kochai chairi masina mosilapagi hanthanba amandi environment kanaba plastic pollution hanthanaba gidamakta eco network sangchali ba thabak singa si makha chatharakba oina ngasisu asok trek ka kusan aduna plastic kg lising amarom lokotpani thong sigi dagi herok part 2 thokchom dekai si du lanba mafam ama oire haiki mari subada fox na sindura thar me observation paktholagani
Federation of Civil Society Organization Fox Manipur Sinduna Omlak Subathar me observation Paktorgani Haina Fox ki Assistant Secretary Information and Public Relations Tanzan Tobi Sor Amana Pondoragdi Zeron Sina Makha Taduna Hokiba Kumza Nisingani Krumdo me Omdagi Kangokdana Tolokiba Laibak Tibok Todo Aduda Madam Oerga Samzarva Misam Yam Kaya Awa Nangduna Amadi Tongan Ba Relief and Sing the Sangsapam Lodol Awa Sitian Kangol Lainari Thorokdang asi sun namsta sarana fima amadal laiduna tangdung le tahandri irang sina maru ena nomagi sulom naga njaba miyakya kham theng awa se theng piri noina kunai si siminon amu hanna sangkat warga da mongda maning hale haina haiba yare hairi sahi kya gi mamang digi hongna namdam sida tongan ba furuk kya na tembang na duna punna hingminaramba amadi apun bi saktam adu amu hanna sangkat minabagi tangai phadamatam oire maram duna singnar pa khudima maithiba piba ngamgani Fox na sindun ahomlak suba oina pangthokadaba apun ba saktam amadi namdamasta tholeba crisis asigi baration puraktuna maungsagi ingtappa phibam hanjanaba Zen Manipur Dance Academy da pangthokadaba observation sida namdamasta club organization amadi iman usingba sina saru yabiu hainasu apin tawraklade manga subada CPI na me dena lakpada thabak suriba longmi simi sing amadi thomi sing da yaipa paujeng pirakle Sei sigi me dena lakpada malem gi oina sulom leba longmi simi amadi thomi singbu ikai khunaba utpaga noina na yaipa paujeng pirakli haina Manipur State Council Communist Party of India gi State Secretary A Nabasana Seron amana phongdorakle Seron sina makha tadra numisi malem gi leba kaya da simi singi numit pangthoknei numisi numit longmi singi ni singtha duna holiday su oiri noina numit sigi maru oibudu khangduna kumza ing nising amasa par hundra manga de United Nations Organization UNO na sakhangduna malem gi lebak sin batuna media gi thoram pangthokna khanki numit asi hekta oirakhiba natte maru oina sakhodaba senjau paiba singna khuningba capitalist lebak sing America France German na singba simi singna nomada pung 13 dina 33 phawok thabak sonami makhogi kusumana khradam haibadi hingnamagi sen khajitang labor power piba haibudu oiki lawmidasu masiga sap mane asumna lawmi simi singbu kusuman marpiduna factory singi mapu amadi layam saba zamandar sing ot naibiraki matam sigi capitalist na marai haigalakpasi traimpan suba sahi sa mayai salakpa kumza in singamaga sanipan yankhai paringdi horoki matam sigi sahi kuntharom sukna phiom sta simi singbu laknaduna laki simi sina nomada pung nipan khak thabak suba pung nipan amana ningthina pothaba amadi pung nipan amana imung manung yengsinba haiba slogan pudul siba changba khangdra strike torke Sinmi singbu yamna ot leiba bham ama oiriba America gi city Chicago da asoba kanba hanban naidaba simi lakna kumza nisinga masaripan mapu taruki me amadagi simi miyangi housing horki bani masida in kumza nisinga mga sanipan taraga nipanda jarmai da pokiba athoiba saglaraba Karl Marx malengi suri lomni ba simi singa pundona thengnagadamni haiba wafam sina simi singa asoba thana hapki asugumba ihousida simi kya aso open yauki kaya buna nengana phajin khibasing adugi manungda simi nusingba nipan yauki aduga tare na thori yanon hatki phajin khiba simi sing mapunchi chupa kasum samda thangki asumna simi kya na kathokiba amadi makoina changsingkiba khongjangna ngasi aikhoina lawmi simi amri thomi kaya na thabak subagi mapung matam pung nipan phanglibani aikhoigi iramdam Manipur iromdom hinjanabagidam sen thongi matangda mikha policy hairabadi lawmi simi thomi punamak kathopoka noina thabak subana oigani maram aduna lawmi simi amadi thomi punamak ta CPI Manipur na ikai khumna utpaga noina kumsi sahi yaipa paujen pizari hainasu phongdorakle taruk subada hero apunba club amasung hero apunma maira paibi na temangkhre thasi kuma thoida wangjingi video office sangaba namitta horkiba myamgi ihogda security na kablakpa nongai maruna panbadagi ras meji city da like nariba hero kaithen elangmon rektage elangban nandibir gi layeng bada mateng oinaba hero ki myamgi mihut sinduna hero apunba club amadi hero apunma maira paibi na sinduna mateng pangkhre hero ki miyam amadi tentha maira paibi wangban maira paibi sanungpham amadi atopa maira paibi sina yumthong khongdingdagi angamba sen khaigan aduna nongai maruna pamadagi layeng lakliba elangban nandabi da mateng pamga mari nainana hero apunba club ki president waheng bamjibana phongdokibada ngasi mateng panglaba matungda makha tanasu aso open langnaba singdasu masa masagi mayumda satuna mateng pangkhigani haiki taret subada yenowe sing makeup thokpa numit ki thorom pakthonagani
मे अहम इंग्लिश नि कुरुमदगी कुकी नार्को टेरोरिस्ट सिंग मिtai फुरुपता नंदादुन नुपी अंगांग यावना हार करबा मिसम सिंगदा amadi kuki terrorist singi lan ngakthona ba amadi iramdang kanabagi nang thawaina pontha phikraba athau singi kai kunna ba utpoina yenamuk singi mikap thopa numit ki nising thoram lagdema numajing numit kalenge tara treni panba me ohumda moirang sengai lampak ta pangtholagani haina moirang sub division gi ibutau thangjing panagi convener yunam tomgi sero amana phongdorok di moirang sub division gi ibutau thangjing pana bines volunteer force BVF amadi Manipur apun basanura lamjing lom masanga khusam naduna ahumlok suba oina pangthoka dariba tharmsta nandam sigi CSO amadi iresa punam saruk yaduna mapung phana pangthom inasi pangthoka dariba tharmsta lance the laikhidraba victim family singasu saruk yaduna hekat hekat taminasi haina makhata ki nipan subada kokomi gi me ohungi mifam da saruk yagani lagdema no majing me ohum ge ayuk pung tara matoi tabadi horga palace kaponda daiba iboya ma sumang le raksalen da pangthok dariba kokomi gi miyang gi mifam da wakhono manaba apunba wama kangrei pangna suruk yagani haina lup asigi wafong lo lamdamba salangi joron amana phongdorok dei wamana lamdam sigi thogdok wathok amadi miyang gi ihau sing saruk yadro lagdi makha tana su miyang sangsilakwa ihau sing saruk yadro nandam asida sakhotna ba honak khigani ireibak irangdang kanna ba sangsilakwa khongjang singda yenau furuk khudimna amata oina saruk yaminisi hairi mapan subada somosda khut thakiba yaningde thasigi kumanga dasa kiba kokomi ki nengak ta ohang hangba khongchat saruk yakiba desangi president oiramba mayeng bang somosda khut thaduna asokpan langhan kiba yaningde haina barak bili mitai convention gi secretary M Sujit ki seron amana phongdorodi todo asida senaba sing athu matamda lebak miyang khangna sengdor kadamni kongjang noi singi marakta mob sagatuna miyang ihau nathai na bahona ba sing khangdoktuna matik saba serak pigi dabani manipur gi lurba tamhamsda khuraki ina lai sabgi thong yaningde I masing makta imunai mutakadam thabak makha matana tobigenu haiki tara subada thabak subasna mi la kya mateng piba ngame laida katpa hai lei phawbok thabak subana puthodi bani panthau malem gi simi gi numini lakpada namina lakpada lai koiba panthau na yaifa paujung pirapaka noina thabak subasna mi la kya mateng piba ngami laida kaliba hai lei phawbok thabak subana puthodi bani haina lai oiba panthau na phongdorokre simi singi numit ki paujan makha taraduna panthona haiki thabak subasna purak masak marani khoyum laida kalibsi thabak subasna miyoiba kaya ama hingbang ngamhanbata natana malen laisem lon book manghandri mani thabak subanani aduna thabak suba bu ikai khunasi thabak suriba sing ikai khunaba haibasi lari makai lebak chakotpa purakadori bani miyoibana miyoiba ama oina pokpada thawaiga haksanga nunarakba khainaba yadaba sigumna mi ama oina poklabani thabak sudaba yade khongkut teknabasu thabak sudaba yade mittangnabasu hingbu hinglabari thabak sudaba yade thabak suba haibasina singpa toren punamak thawai palhalani bani thabak sina sudragadi lengni pale punamak si asi thawai pandaba pangkhak oina legedori bani thabak suba haiba asina matam matamgi awonba ekhoina uba phangdaba amadi thaina mamangeda lerambasing thabak subana puthoroknaga mayamda uhanba ngamle bani mafam matam khudimakta thabakna hek suri makai sakhotpagi mangan asi thagi lebak yawi matam lebak khibikta thabak suba haibase ekhoigi sakhot ongi manung chandra lenga lon sida yamna maroiba mafam amak kalibani thabak suba ekhoina sudagadi ohong usu leiroi yum samna thabak subadagi yum sari bani khuyek chaliba kalam pairi bagi makhada ekhoi thabak suri simi haibasna sek nung lengoi holiba wai tairiba leiriba thabak sing asi punamana hingmada asauba misak naiba khudimak hingbasina singmisina mating panglaga hingli aduna matam leiba kibeda thabak suriba singmisingbu awama thakda thangrakadamni haiki rosalakbada story collection bu miyang tabiriba khwai punamuko amuka hanna